Arthadi amana amabunung siye habigi kudamni tumi mayam Madam London namuga Madam Achada mu iba maduna takpadi akoi amatani habigi kudamni nungsinaba habigi kudamni thank you to yen bini volunteer noina lororo to ka piraga ami mayam su bibiro ngasi aikoigi maugi this year 2022 asidi aikoigi ngamjaba khara puthoklaga isin inaw mayambo aikoigi angamba khara aduna chamina thakmina raga lakadaba matamda nungsina bahenna henga ningai chingtam gi nungsina ba marise Mao market adoga Mao Imphal market coordination committee adoga aikoigi leireba tampakta leireba isin inaw leikai khuding hingiminaba nungsinaba adu thamina se habege Jisu Krista pokpege numit aduga loinana lakadaba chahi 2023 adoga aikoigi hingliba punsipa nungsiba maridu tattanangai ge aina ngasi asi pangthokpani thank you Encourage Mathoba to the Mao Imphal Market Coordination Committee ki convener when Thokujabani by 2015 dagi hauraga Imphal da ihan hanboi na koi Mao Keithel si Nangampal gi khoya thongda koi pangthoki hairi potu yamna matamdugi Nagaland amadi Manipur gi lamgi chayennabada circumstantial loina Mao gi miyam gi dabakta tangai badadana koi tawde yadadana adu Keithel si Imphal da Haman givani adubo hairi botsi koi adugi matungdagi koi wapham chaba jaga amada Imphal gi wapham chaba jaga amada Mao Keithel ma lingnana bohonara ko je koi kaino lekai singji chat-chatna hapta khudingi market chi poti yondaba yadabanina lam chat-chatna Keithel phamaga sumla ko je koi chai khudingi event Christmas je koi yam pikna cake ma ka dum pangthome adubo koi mafam asida maroina Kabaw Leikai gi sigi mafam sida koi Mao Imphal market ki temporary shed ama koi honorable chief minister na pb dana mafam sida sagi badagi di koi handaki sina ahanba koi advent Christmas Thouram asi pangthok nanabagi koi gi isagi jaga amada pangthok ko ngamnanabagi tanja ama phangbani ana masigi tanja asida koi khara hena phajana koi gi maruena tampaki mafam singda Mao Keithel na yam waringai lam leikai chatna Keithel phamingai matamda yam chauna mating pangbirakhiba chai sin sinbirakhiba amadi Keithel asibu support tawbirakhiba leikai koina ningjingjaba leikai khara makai de koi baton tawrakanda Mao gi chalje singna khudol pot macha ama toirisu Christmas ki oina koi pijagani haidana takbirakudagi koi mayam so koi loina baton tawdana masigi Thouram ase koi mi chahum Mao dagi mi chani khara henba amadi tampaki ni mi chamam ma saruk yaminara kanda ba Jisu Krishna lamdai gi adu laba yamna nungai bu ku basi koi advent Mao Keithel advent Merry Christmas haidana Christmas celebration haidana koi pangthok minabani